Furup kayana punna khundaminariba harau kumhaina thallaba lamdamni Manipur. Masing yamlaba harau kumhaisingi manungda lamdam asigi apunbagi saktam ngakliba kumhaisingdi mera hauchongba amasung ningol chakauba anisini highway. Chahi khudingi hiyangai gi nini panbada pangthoknabagum kumsisu mitaisingna khundariba Manipurgi manung amasung mapangi mafamsingda ngasi ningol chakaubagi thorom paksanna pangthoknari. Mitai furup asi yek amaga atopa yek amaga yumnak sagai amaga atopa yumnak amaga charau murau naduna chanura ningol singna furup asibu lei parengum lengsiliba langla oiduna apunbagi saktam ngaktuna lakli. Yum pan krabi ningol singbu mama mapa mabung mapwa singna mapamda chakauduna pijaba numit asibu ningol chakauba haina chanaduna lakli. Ngallingai matamdadi haujiki ningolbu bivana chakauriba asigi mahutta bivabu ningolna chakaunarami hairi. Mitaigi ariba lairik singi matung ina chatnabi asi nongda lairel pakhangbana kanglada panba Christakum kunthra humdoi aduwaida nongda lairel pakhangbagi loinabi leima laisnana mabung poireitonbu chakau khiba adudagi haudoki aduga mabungbu machanna chak kaunaramba adugi mahutta machan mache singbu mabung mapwa singna chak kaubana ningthau Chandrakirti gi haktaktagi haudoki hainari numit asi mayum palabi mitai chanura ningol singi damaktadi chahi amagi manungda amuktang thokpa kaidawngaino numit tubu haina khut thektuna khuning kangna khorangna ngaijarakpa numitni numit asida ningol singna leijaba set chaduna haira na chingwa puduna mapamda chak chaba chatnai ningol singna mama mapa mabung mopwa machil manau singa awa nungai wari naraga chak chaminaduna mapa maton mabung mopwa singna ningol singda ngamjaba khudol pot pi ningol singna su harauna loduna piba singda yaifa thaujal piduna khudol pot sing puraga mayumda harau harauna hanai Adubu matamgi khonglei honglakhibaga loinana malemgi mangda lemjaningai oiraba natki kumhai ningol chakaubagi hedoi haraubagi ithak ipom maraksida nungsuk nungjanaba awabagi saktam kaya loinarakli ningol oibi kharana chakaubinaba leitabagi kharagina mamal yamlaba sanalupa setna innaba firol leijadabagi mapal thokpa ngamdaduna ningol singi nungairaba chahi amagi manungda amuktang thokpa numit asi thamoi kaiba oirari Kana ningai oiraklibadi chak kauriba mapa maton mabung mapwa singna chak pijaraba matungda ningol singda leijaba khara khudol pot tambada hidanabagi thodau ama lakpa sini Palem amakhaki pibuk nungdagi taibangda khongda minarakhiba machil mopwabu khudol potki amotpa chatnabi asina kaina hankiba tarabadi miyoiba khunai gi laibak thibani aduna luhongbagi awun pot amadi chakaubagi khudol potki wafam asi ekhoina taraina loba chumloi Maramdi luhongbagi awun pot amasung chakaubagi khudol potki changna yumgi mau amagi thak lepa tarabadi nupibu ning tamhanba matik piba haibana chingba ngasigi khunaigi wafam asigi wahanthok leirakloi Luhongbada awun pot yamna ulaktabi natraga chakaubagi khudol pot yamna piraktabi mamobu manem maku amadi nupi kanglupna noknabiba hanthana yengbibaga loinana tathina tawbiba nupina nupi makpu tuhatpibagi saktam amasu uba phangi Asigumba tuhatpibagi chaitheng phanglabi nupising asina masagi ikai khumnaba ngaknaba honarakpada mapamgi mabung mapwa singda khudol potki potlum nansilai potlum asigi tamthiraba saktam kaya aikhoigi khunaida uri Ningol chakaubagi hena phajaba saktam amadi lamdam asida punna khundaminariba chingmi amadi pangal ningol singbu aikhoigi haurakfam amatani aikhoi ichil ipwani haiba utuna All Manipur Ethical Socio Cultural Organization MSCO na kum lisingama chamapal marfutara humdoigi November 15 da aikhoigi ichi ichal singbu ningsingba numit haina ming tholaga malomda punna chak kauduna tamgi mawung mupwa singna leijaba khudol tamkhiba numit aduni Chahi dudagi MSCO na Manipur gi tongan ba mafam singda chahi khudingi hiyangai gi nini panba ningol chakauba numita Manipur da leminariba tongan ba chingmi pangal na chingba kanglup singi ichi ichal singbu chak kauduna chaminabagi thoram ama ngasisu leptana chathari Chahi karagi mamangdagi di thoram asi atopa lupsing amasung kanglup singnasu pangthokminaduna lakli Thauram sibu hena mapung phahan khibadi haukiba chahi gi November amada Kamjong district ki Chadong khulda Indigenous Peoples Forum Manipur na sinduna chingdagi tamdagi chingda onglakhrabi amasung lamdam sigi tongan ba kanglu furup masel gi marakta yum palakhrabi ningol singbo Manipur puwari da ahanbo oina chingmi singna mapung oiba thodang loduna chinggi khul amada punna chakaubagi thoram pangthokiba duni masimakti ngasigi netadraba khaibung tanabagi mai chatlaba khunai asigi integrity thugainaba hu kamsilaklaba tanja asidadi yamnamak tangai fadabani
Asumna ningol chakobana Manipuri singda natana mioiba khunaida ningol pibagi maribu chetlaba lipul amana punsinduna lakli. Tangkak kharadi khudong thiba iraina iramdam asida achouba chaitheng piduna kanglup furup amadi I mari oiriba aikhoi khudingmaki thamoida awa maisa kaya nangkhre. Maisa sing adugi mairina hena mapung fana sandoraktringai kainaba yararoidaba furup khudingmaki thamoinunggi nungsi ichel amakhak hena chesinhanba mathau tarakli. Haujiki matamsi nupi bu thak wangna thamba nupi gi hak nupi da mangam pibana chingba isu sing mangda thamnari adubu mafam matam khuding makta nauribi angang yauna nupi singbu tuhat pibagi chaina khol fangli. Maram aduna tungi mirol semlagadawribi nupi singna ningol chakau bagi mingda henjinna tawriba khudol pot ki potlum hanthanduna ningol chakau bagi nunggi fajaraba saktam kanbaga loinana malemgi chawkhat lamjelda mang thahaunaba hotnaminarasi amaromda mabung makwa oiriba nupa singna mache machan oiribi nupi singda chathaba miot minai amadi namthabagi thawong pumnamak leplabadi maduna ningol chakau bagi khwaidagi tanglaba khudol pot oigani khudol asi ningol oibi singnasu khunai sigi mabung mokpak pumnamaktage ningol chakobagi khudol oina nihaningi.